अस्सलामुअलैकुम वरहमतुल्लाहि वबरकातुहु। हजिक अखोइगी हज की थासिदा हज का मई लेना लाकदोरिबे ईद असे असिगी मांगजौनना हजिक इंडिया के मफम कयादा मुस्लिम सिंह गी अखोइगी सन की कारबार तौबा अमसुंग सन लेनबा सा कुर्बानी तौबगी मतांग योंसलकपा स्वाइदा politician singna khudong chaba lawraga communal gi irang sakatnaba hotnaba aduga ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯏꯀꯅꯣꯃꯤꯛ ꯁꯣꯊꯅ ꯍꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯀꯔꯕꯥꯔꯗꯨ ꯃꯨꯊꯠꯍꯜꯂꯒ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨꯔꯕꯥꯅꯤꯒꯤ ꯏꯗ ꯑꯁꯤꯕꯨ ꯀꯨꯔꯕꯥꯅꯤ ꯇꯧꯗꯅꯕꯒꯤ ꯁꯥ ꯁꯟ ꯂꯦꯟꯗꯅꯕꯒꯤ ꯋꯥꯐꯝ ꯊꯝꯂꯛꯂꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯃꯔꯨꯑꯣꯏꯅ ꯁꯟ ꯂꯦꯟꯕ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯦꯕ ꯆꯨꯝꯃꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯅ ꯁꯟ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯥꯁꯤꯡ ꯆꯥꯕ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗꯒꯤ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕ ꯋꯥ ꯑꯃ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯇꯥꯕ ꯉꯝꯂꯣꯏ ꯍꯤꯟꯗꯨꯒꯤ ꯑꯣꯏꯅ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ hindugi oinadi everything makoina khanjaba wakhalna lamaga khanjaba bhama sakatpa mogi pandit singna haibadu purohit singna haibadu madu dharma ni chatsayeba larikti leiba potu makoi madu kya yengdeba maduga hariba hindu haiba dharma si judaism islam amazon christianity khara khenai islam judaism amazon christianity haiba sidi religious book singbu parga sachaba dharma neba individual singna aduga hindu buddhist jainism kan hai makoi sing asidi makoi gi dharma gi purohit sing ngamodu ne moin tara chat kadorse individual na kanam ta phamaga no magini nutija gi oina moi scripture pa ba hai gi moi haina be have leiteba aduna makoi sigumba kangbu sing ajadi khoi gi wari saba se yam wagani kai have kan makoi de jo moin ta potu chumya do chummani moi sat pa kangbu neba wakhanje makoi explore tawdaba aduga khara khangba khara haiba aduna akoi liberal ne thamkiba aduga amana kari akoi pandit nataba guru nataba kamu khara khangba haiba duna makoi tongana ngangjere ma adu maduna angawbne thar thamba adumba jati mu oibana marabor basi kon wai sam kan yam lui adubu aina mayam daino je pigiteba message asidi adum akoi muslim sing da aina awareness orina baitamaktani ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗꯁꯨ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒ ꯑꯗꯨꯒ ꯃꯈꯣꯏ ꯖꯥꯇꯤꯁꯤꯡꯗꯨꯗ ꯁꯤꯁꯤ ꯌꯥꯎꯔꯤꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯈꯣꯏꯁꯨ ꯊꯑꯣꯏꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯃꯣꯏ ꯃꯔꯨ ꯑꯣꯏꯅ ꯌꯥꯝ ꯂꯨꯝꯅ ꯂꯧꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯍꯤꯟꯗꯨꯁꯤꯡꯗꯗꯤ ꯑꯗꯩ ꯍꯤꯟꯗꯨ ꯍꯥꯏꯕ ꯙꯔꯃꯁꯦ ꯍꯥꯏꯈ꯭ꯔꯦ ꯃꯣꯏꯗꯤ ꯄꯟꯗꯤꯠꯅ ꯃꯊꯛꯇ ꯉꯥꯡꯉꯛꯑꯒ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯉꯥꯡꯉꯛꯑꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯈꯥꯗ ꯐꯝꯃꯒ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯚꯁꯣꯟꯁꯨ ꯇꯥꯔꯒ ꯈꯨꯕꯥꯛ ꯈꯨꯔꯒ ꯆꯠꯄ ꯙꯔꯃꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯖꯒꯦ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯊꯤꯡꯐꯝ ꯊꯣꯛꯇꯕꯅꯦꯕ ꯁꯟ ꯀꯨꯔꯕꯥꯅꯤ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯗ ꯑꯜ ꯑꯖꯍꯥꯒꯤ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥꯁꯤꯗ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄꯁꯤꯡꯅ ꯁꯟꯕꯨ ꯃꯃꯥꯅꯤ ꯂꯥꯏꯒꯨꯝꯅ ꯈꯟꯕ ꯑꯃꯗꯤ ꯂꯥꯠꯄꯅ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯃꯣꯇꯤꯐꯀ ꯂꯣꯏꯅꯅ ꯑꯃꯗꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯔꯤꯡ ꯃꯔꯥꯡ ꯑꯣꯏꯒꯗꯧꯕ ꯑꯃꯁꯨꯡ ꯑꯄꯪ ꯊꯥꯆꯜꯁꯤꯗ ꯆꯤꯡꯁꯤꯟꯅꯕ ꯇꯧꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯁꯟꯗꯣꯛꯄ ꯇꯧꯏ ꯍꯧꯖꯤꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯀꯔꯤ ꯍꯥꯏꯕ ꯁꯟ ꯀꯨꯔꯕꯥꯅꯤ ꯇꯧꯕꯒꯤ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯔꯤꯛ ꯚꯦꯗꯥꯗꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏ ꯏꯟꯗ꯭ꯔꯅ ꯍꯥꯏ ꯃꯈꯣꯏꯅ ꯊꯣꯡꯂꯝꯃꯤ ꯑꯩꯒꯤꯗꯃꯛ ꯁꯟ ꯂꯥꯕ 35 ꯑꯗꯩ ꯑꯃꯨꯛꯀ ꯍꯥꯏꯔꯤꯕꯁꯤꯒꯤ ꯚꯔꯁꯁꯤꯗ ꯏꯟꯗ꯭ꯔꯗ ꯀꯠꯄꯒꯤ ꯃꯇꯥꯡꯗꯅꯤ ꯁꯟ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯦ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯕꯒꯤ ꯈꯨꯗꯝꯅꯤ ꯑꯗꯨ ꯔꯤꯛ ꯚꯦꯗꯥ ꯑꯩꯈꯣꯏꯒꯤ ꯑꯁ꯭ꯋꯃꯦꯙ ꯌꯥꯖꯅ ꯍꯤꯝ ꯍꯥꯏꯕꯗꯣ ꯑꯩ ꯁꯪꯁꯀ꯭ꯔꯤꯠꯁꯤꯗ ꯈꯤꯇꯪ ꯄꯥꯕ ꯈꯔ ꯂꯨꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯒꯤ ꯀꯔꯤꯅ ꯍꯥꯏꯔꯀꯥꯟꯗ ꯁꯟꯁꯤꯡꯅ ꯁꯒꯣꯜꯁꯤꯡꯅ ꯑꯃꯁꯨꯡ ꯈꯣꯏꯒꯤ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯤꯅ ꯊꯧꯖꯥꯜꯁꯤꯡ ꯍꯩꯊꯕꯤꯔꯁꯅꯨ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯤꯀꯣ ꯍꯥꯏꯗꯤ ꯁꯥ ꯁꯟꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯩ ꯀꯨꯔꯕꯥꯅꯤ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯁꯤꯡ ꯍꯩꯊꯕꯤꯔꯁꯅꯨ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤꯅ ꯎꯠꯂꯤ ꯁꯥ ꯀꯌꯥ ꯑꯃ ꯁꯟ ꯌꯥꯎꯅ
कुर्बानी तौनई अचौबा धर्मगी थौरमसिंगदा खुदम ओइना अश्वमेधादा अदे मखा तकपदा मुके यंगसी अथर्ववेदादा यमुका कुर्बानी की संसा मखोंग सिंगदु घीना तैदुना सिंगदोकलबना अखोइगी हक्चांगदा अफबो ओइबा ओइरसनु हाइबसिनेबा अदे मुका यजुर्वेदगी तैत्रिय संहितादा असुम हाय हे अग्नि याबियु सिगी सन लाबा अमचुंग सन अमोम सिगी कच्चबसे हाइदि कुर्बानी तौजबसे अदे मुका मई लाई अग्निदा संकटबगी मयक लारबा वाहिनी सिनको मखा तारकपदा यजुर्वेदा करी हाइगाय काना मखोइना युमसा सिंबु हाली कटली मदुबु लाई सिंगदा सिनी मसिना सखीनी युमसा सिंग हाइबदि युम लोइबा सा सिंग हाइबनी को संसा सिंग याउना हिंदू की लाई सिंग दसु कुर्बान तौरमी वेद की लेनिंग लाइसोंदा अदे मुका उपनिषद सिंग दगी अमुक यंगसी हगी बृहदारण्यका उपनिषद करिगुम्बा कना अमगी मचा निपादुबु पोकपदा मही मसिंग लौसिंग ज्ञान गलोना पोको पामलबदी महांगना संसागा अमसुंग घीगा चारसनु सिने हरसे अदे तारगदे सा संसाबसी ज्ञान लौसिंग फनंगागी ने हिंदू की लाइक बतुंगिना मसिना कन्ना मसिगी होमसिना करीना कन्ना थगुटली हिंदू सिंगु संसा चानबगी मथंगदा मका छंदोगे उपनिषद सिनमु करी हाइरी कुर्बान तौब सिंगदो अदुगा संसा चारिबा अमदि सोमा थकलिबा सिंगदो संसार पुंबदा ख्वाइदगी अवांगबो ओइरबने संसा चाबना धर्मगा मरि लेना थवाई चखटपगा मरि लेनै सिने भाइसे अखोई सिदा अखोई हिंदू की हेक लाकपनि मणिपुर सो श्री श्री रवि शंकर है ना अखोई संसा चादंगागी सा चादंगागी वेजिटेरियन ओइनगाय कन्नामा माना सतोइबने अखोई सागा जादमने अखोई हचांग से अखोई हचांग की टेम्पल लाइसंग असेंगबनी यदुना अखोई मना महिं जागदमि हाइबगी मागी आर्ट ऑफ लिविंग अन माय फाउंडेशन हेक ला मणिपुर से थोइबे अदु माना से हाइजे सिदा हाइजे हाइ याम तगोन पोने सिदना करी हाइ सगे संजा चाबना सा चाबना थवाई चखटपगी मै लेना हलियना मखा तकपदा मका मनुस्मृति हिंदू धर्म की सरिया की लेनी सिनको हिंदू धर्म की लॉ की कांगलोन की लेनी मनुस्मृति हरसे मनुस्मृति द करी हाय सा सिंग कुर्बान तौनबगी सेमबनी मखोइबु कुर्बान की हातपसे सा हातप कौदे अदि मखा तकपदा मका मनुस्मृति द मका हाइरी गाइना कुर्बान तौबगी सा चारिबा मिदो सादर महकपु मोटहनबा लैते मसिना कक्थलबनी पंडित श्री श्री रवि शंकर खोइना मियोबगी हक्चांग पाथी हाउथी तुंगफम नते मना मसिंग चागदबनी हारितो अदे मका मनुस्मृति की को मखा तकपदा करिना हाइरी नयुमदा मिथुंगलेन सिंगदा सा अमसुंग अतै चिंजा करोना पेन पिचौ मिथुंगलेन हाइबदी कोई मेहमान युम लाकलोबा सिंगदो मिथुंगलरबदी सा पिचौ हाउना मसी वेद मतमदगी चटनरबनी ताकपनी अइना होजे पुकतखिबा वफम सिंग असे क्रॉस रेफरेंस चेक तोरगा हाइबसिंग चुम्बा हाइना मयामना येंगसो कइसु काइदे अदुगा अइना पुखललिबा वफम सिंग असे अखोगी हिस्टोरियंस खुदमोइना मिंगोना पल्लबदा DN झा मागी लाइक द मिथ ऑफ द होली काउ हाइबले अदुदगी मसिगी सा साबगे वफम द माना पंजाब सिंग अदुदगी लौथोक्तरकपनी अदुगा हारिबसिंग असे इतिहास तगी हौना वेद शास्त्र दगी वेद लेरकपदगी हिंदू सिंगना सा सादुना अदुम हिंदू का धर्म का मरि लेना सा सारक लाई सिनी हाइसे सा चागनु सा चाबेर हाइबसे मसी वखलोन सकतपने भाव सकतपने सा हलगा सा ई ताबदो अखोइना मिनुंगसी पोगा ददा भाव सकतबने हाइतारे सा हातपसे अखोइगी इस्लाम मतुंगिना मरम लेतना हात अदि अखोइसे पापने चानबगी हात अदि अदु पाप लेते अदुगा चानबगी हात असुमदु अल्लाहगी ममिंग लौरगा अखोइना हात कन लियनगनी
ꯀꯔꯤ ꯃꯔꯝꯒꯤ ꯊꯋꯥꯏ ꯑꯃꯅꯤꯅ ꯃꯗꯨ ꯑꯩꯅ ꯊꯋꯥꯏꯗꯨꯕꯨ ꯑꯩꯅ ꯂꯦꯜꯂꯒ ꯆꯥꯕꯒꯤ ꯍꯛ ꯂꯩꯇꯦ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯗꯅ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯍꯂꯥꯜ ꯇꯧꯗꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯆꯥꯗ꯭ꯔꯤꯁꯦ ꯂꯥꯏꯒꯤ ꯃꯃꯤꯡꯗ ꯂꯧꯗꯕ ꯂꯦꯟꯗꯕ ꯁꯥ ꯑꯩꯈꯣꯏꯅ ꯆꯥꯗ꯭ꯔꯤꯁꯦ ꯃꯔꯝꯗꯤ ꯃꯤꯅ ꯑꯗꯨ ꯍꯥꯠꯆꯕꯅꯦ ꯃꯥꯏ ꯈꯨꯁꯤꯗ ꯖꯤꯕ ꯑꯃꯕꯨ ꯃꯥꯏ ꯈꯨꯁꯤꯗ ꯃꯥꯅ ꯅꯨꯡꯅ ꯊꯣꯝꯃ ꯎꯇꯨꯞꯅ ꯊꯣꯝꯃ ꯊꯥꯅ ꯃꯅꯝꯒꯅ ꯌꯩꯔꯒ ꯍꯦꯛꯇ ꯊꯣꯝꯃ ꯍꯥꯠꯂꯒ ꯃꯥꯅ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗ ꯑꯗꯨ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯍꯛ ꯅꯠꯇꯦꯕ ꯑꯩꯅ ꯁꯥ ꯑꯃ ꯍꯥꯠꯄꯁꯦ ꯁꯥꯗꯨꯒꯤ ꯂꯩꯁꯦꯝ ꯅꯨꯡꯁꯦꯝꯕ ꯃꯄꯨ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡ ꯂꯧꯗꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯁꯇ꯭ꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯑꯁꯨꯃꯥꯏꯅ ꯇꯝꯕꯤ ꯑꯗꯨꯒ ꯄ꯭ꯂꯦꯒꯤ ꯁꯥꯟꯅꯕꯨꯡꯒꯤ ꯑꯣꯏꯅ ꯁꯥꯟꯅꯕꯒꯤ ꯑꯣꯏꯅ ꯁꯥ ꯁꯟꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯑꯩꯈꯣꯏꯒꯤ ꯒꯦꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯠ ꯌꯦꯡꯕꯒꯤ ꯑꯗꯨꯝꯕꯗꯨ ꯑꯩꯈꯣꯏ ꯏꯁꯂꯥꯝꯗ ꯌꯥꯗꯦ ꯑꯁꯤꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯒꯥꯗꯁꯨ ꯂꯩ ꯔꯤग्ꯚꯦꯗ ꯁꯨꯛꯂꯥ ꯌꯖꯨꯔꯚꯦꯗ ꯇꯩꯇ꯭ꯔꯤꯌꯥ ꯁꯝꯍꯤꯇꯥ ꯑꯩꯇꯥꯔꯤꯌꯥ ꯕ꯭ꯔꯥꯍꯃꯅ ꯁꯠꯇꯄꯊꯥ ꯕ꯭ꯔꯥꯍꯃꯅ ꯕ꯭ꯔꯤꯍꯗꯅꯤꯀꯥ ꯎꯄꯅꯤಷꯠ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯄꯜꯂꯤ ꯀꯔꯤ ꯍꯥꯏꯔ ꯀꯥꯟꯗ ꯊꯥꯡꯃꯩꯕꯟꯁꯤꯅ ꯁꯟ ꯑꯁꯤ ꯆꯤꯟꯖꯥꯛꯅꯤ ꯊꯥꯡꯃꯩꯕꯟꯁꯤꯅ ꯏꯁꯣꯔ ꯂꯥꯏꯁꯤꯡꯅ ꯃꯁꯤꯕꯨ ꯆꯥꯅꯩꯌꯦꯅ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯁꯠꯇꯄꯇ꯭ꯔ ꯕ꯭ꯔꯥꯍꯃꯅꯗꯁꯨ ꯍꯥꯏꯔꯤ ꯀꯔꯤꯅ ꯀꯥꯎ ꯍꯥꯏꯗꯤ ꯁꯟꯁꯤꯡꯕꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁꯟ ꯂꯥꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯖꯅꯥꯁꯇ ꯃꯣꯏꯅ ꯀꯠꯄꯒꯤ ꯑꯗꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯁꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯟ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯂꯥꯏꯁꯤꯡꯅ ꯀꯠꯄꯒꯤ ꯄꯜꯂꯤ ꯑꯗꯒꯤ ꯕ꯭ꯔꯤꯍꯗꯥꯔꯅꯤꯌꯀ ꯎꯄꯅꯤಷꯠꯇꯁꯨ ꯌꯥꯎꯔꯤ ꯀꯔꯤꯅ ꯁꯥ ꯆꯥꯕꯁꯤꯅ ꯆꯗꯥꯅꯗ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯌꯥꯝꯅ ꯐꯒꯅꯤ ꯑꯗꯨꯒ ꯁꯥ ꯆꯥꯕꯁꯤꯅ ꯀꯩꯁꯨ ꯁꯥ ꯍꯥꯏꯕꯗꯤ ꯃꯔꯨ ꯑꯣꯏꯅ ꯁꯟꯅꯤꯀꯣ ꯁꯟ ꯆꯥꯕꯁꯤꯅ ꯀꯔꯤ ꯁꯟ ꯆꯥꯕꯁꯤꯅ ꯍꯛꯆꯥꯡ ꯏꯁꯥ ꯁꯦꯡꯉꯤ ꯃꯥꯡꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯀ꯭ꯔꯤꯞꯆꯔꯁꯤꯡꯗꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯅ ꯑꯍꯤꯝꯁꯥꯗ ꯋꯥꯈꯜꯂꯣꯟꯁꯤ ꯁꯤꯐ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯁꯟ ꯆꯥꯕꯕꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯁꯟ ꯈꯛꯇꯕꯨ ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯕꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯃꯣꯇꯤꯐꯅꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯀꯔꯤ ꯃꯔꯝꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤꯔ ꯀꯥꯟꯗ ꯃꯨꯁꯂꯤꯝꯁꯤꯡꯅ ꯁꯟ ꯌꯥꯝ ꯆꯥꯕꯗꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯃꯨꯛꯀ ꯁꯟꯁꯤ ꯃꯃꯥꯅ ꯍꯥꯏ ꯃꯣꯏꯅ ꯀꯩꯅꯣ ꯀꯥꯟꯗ ꯁꯪꯒꯣꯝ ꯄꯤꯊꯛꯄꯒꯤ ꯁꯪꯒꯣꯝ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯃꯃꯥꯅ ꯁꯪꯒꯣꯝ ꯐꯪꯗꯕ ꯀꯥꯟꯗ ꯁꯟ ꯁꯪꯒꯣꯝ ꯄꯤꯊꯛꯑꯒ ꯌꯣꯛꯅꯩꯌꯦꯅ ꯑꯗꯨꯃꯥꯏꯅꯁꯨ ꯃꯣꯏꯅ ꯂꯧꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯡꯁꯤ ꯚꯥꯕ ꯁꯥꯠꯄ ꯉꯥꯛꯇꯅꯤ ꯂꯥꯏꯔꯤꯛꯇꯨꯒ ꯃꯣꯏꯒꯤ ꯁꯀ꯭ꯔꯤꯞꯆꯔꯁꯤꯡꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯣ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯍꯤꯟꯗꯨꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯈꯣꯏꯗꯤ ꯑꯦꯅꯤꯊꯤꯡ ꯃꯣꯏꯗꯤ ꯂꯥꯏꯅ ꯂꯧꯕ ꯌꯥꯏꯑꯕ ꯏꯚꯟ ꯎꯄꯥꯝꯕꯁꯨ ꯂꯥꯏꯅ ꯂꯧꯕ ꯌꯥꯏꯑꯕ ꯃꯣꯏꯗꯤ ꯀꯟꯁꯦꯞ ꯑꯣꯐ ꯒꯣꯗꯁꯦ ꯃꯈꯣꯏꯗ ꯂꯩꯇꯦꯕ ꯁꯦꯡꯅ ꯍꯤꯟꯗꯨꯒꯤ ꯃꯤꯁꯤꯡꯗ ꯍꯤꯟꯗꯨꯒꯤ ꯂꯩꯇꯕꯨꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯆꯠꯂꯤꯕꯁꯤꯡꯁꯤꯅ ꯃꯥꯁꯇꯔꯁꯤꯡꯁꯤꯅ ꯃꯈꯣꯏ ꯂꯥꯏꯔꯤꯛꯁꯤ ꯑꯦꯋꯦꯌꯔ ꯑꯣꯏꯗꯦꯕ ꯃꯣꯏ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯃꯣꯏꯅ ꯆꯠꯂꯤꯁꯦ ꯄꯟꯗꯤꯠꯀꯤ ꯒꯨꯔꯨꯒꯤ ꯕꯌꯥꯟꯗꯨꯅꯦꯕ ꯕꯥꯁꯣꯟꯗꯨꯅꯦꯕ ꯃꯣꯏꯅ ꯆꯠꯂꯤꯁꯦ ꯕꯥꯁꯣꯟ ꯆꯠꯇꯗꯅ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒ ꯍꯥꯔꯃꯣꯅꯤꯌꯝꯁꯤ ꯂꯩꯒꯅꯦꯕ ꯀꯅꯥꯒꯨꯝꯕ ꯁꯥ ꯑꯃ ꯆꯥꯒꯗꯒꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯕ ꯃꯣꯏ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯁꯥ ꯆꯥ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯈꯨꯟꯗꯥꯕꯒ ꯁꯥ ꯆꯥꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯂꯕꯅꯤ ꯊꯥꯒꯣꯟꯅꯔꯒ ꯍꯤꯁꯇ꯭ꯔꯤꯗ ꯏꯇꯤꯍꯥꯁꯇ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯍꯥꯏꯕ ꯄꯣꯠꯁꯤ ꯏꯁꯣꯔꯅ ꯁꯥꯁꯨ ꯀꯩꯅ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡ ꯆꯥꯔꯤ ꯃꯁꯤꯒꯤ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯅꯦꯆꯔꯅꯦꯕ ꯑꯗꯨꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯅꯦꯆꯔ ꯄꯤꯔꯤꯑꯕ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯧꯔꯤꯁꯦ ꯅꯦꯆꯔꯗꯒꯤ ꯋꯥꯡꯃ ꯂꯥꯛꯄ ꯌꯥꯝ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯂꯥꯔꯖ ꯏꯟꯇꯦꯁꯇꯥꯏꯟ ꯁ꯭ꯃꯣꯜ ꯏꯟꯇꯦꯁꯇꯥꯏꯟ ꯌꯥꯎꯔꯤꯕ ꯀꯦꯅꯥꯏꯟ ꯇꯤꯠ ꯌꯥꯎꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ ꯃꯦꯀꯥꯅꯤꯖꯝ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯟ ꯗꯥꯏꯖꯦꯁꯇꯤቭ ꯁꯤꯁꯇꯦꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏ ꯁꯤꯁꯤ ꯋꯥꯈꯜ ꯈꯟꯊꯒꯗꯧꯕꯅꯦꯕ ꯚꯥꯞ ꯑꯃ ꯁꯥꯒꯠꯂ ꯑꯩꯈꯣꯏ ꯆꯠꯂꯗꯧꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯔꯤꯀ꯭ꯋꯥꯌꯔ ꯑꯣꯏꯕ ꯅ꯭ꯌꯨꯇ꯭ꯔꯤꯟꯁꯤꯡ ꯄ꯭ꯔꯣꯇꯤꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯗ ꯕꯦꯁ ꯇꯧꯕ ꯌꯥꯔꯣꯏꯕ ꯑꯟꯇꯥꯔꯇꯤꯛꯇ ꯂꯩꯕ ꯃꯤꯗ ꯃꯅꯥ ꯃꯁꯤꯡ ꯆꯥꯎ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏꯕ ꯗꯦꯖꯥꯔꯠꯇ ꯂꯩꯕ ꯃꯤꯗ ꯃꯅꯥ ꯃꯁꯤꯡ ꯆꯥꯔꯨꯕ ꯍꯥꯏꯔꯣꯏꯕ ꯁꯥ ꯁꯟ ꯆꯥꯒꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯌꯤꯡꯕ ꯎꯟꯗ ꯂꯩꯕꯁꯤꯡꯁꯦ ꯃꯅꯥ ꯃꯁꯤꯡ ꯆꯥꯎ ꯍꯤꯡꯉꯣ ꯑꯗꯨꯒꯅ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯕ ꯑꯗꯒꯤ ꯗꯦꯖꯥꯔꯠꯇ ꯂꯩꯕ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯅꯣꯏ ꯃꯅꯥ ꯃꯁꯤꯡ ꯆꯥꯎ ꯁꯥ ꯌꯥꯝ ꯆꯥꯒꯅꯨꯅ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯗꯕ ꯂꯣꯅꯦꯕ ꯁꯥ ꯆꯥꯔꯣꯏꯗꯕ ꯍꯥꯏꯕꯁꯦ ꯑꯉꯥꯎꯕ ꯃꯤꯅ ꯍꯥꯏꯖꯒꯗꯧꯕ ꯄꯣꯠꯅꯦꯕ ꯚꯥ ꯑꯃ ꯁꯥꯒꯠꯄꯅꯦ ꯄꯣꯠꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯥꯏꯑꯣꯂꯣꯖꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯈꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯃꯦꯀꯞꯇꯁꯨ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟ ꯑꯁꯦ ꯁꯥ ꯆꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯇꯩꯌꯣꯟꯅꯕꯅꯦ ꯑꯄꯪꯕ ꯃꯤꯁꯤꯡꯅ ꯍꯥꯏꯒꯗꯧꯕꯅꯦꯕ